Kuki na condemn Thourang Kuki Jo Council gi Information and Publicity na Thourang Cherol amada ngasi Saiton amasung Anukon gi jaga sing na masak khangdaba sing na chathakiba bomb attack adu akanba maong da condemn tawbaga loina na sakhangdaba miyoi sing aduna sigumba Thawong chathaduna buffer zone thugairaba matung tawrakiba attack adu communal harmony da chawna singnabani maram asina kanagoma miyoi singna yariba makai security force na thamliba buffer zone asibu ikai khumnaduna kai handana thamnaba amadi mafam sing asida communal harmony purakna bahona minasi haiki Kuki militant sing central force sing na maning tamhanduna Manipur da charangnaba thogale Saiton gi Meitei khulda ai di mari pokai handuna attack tawrakre miyoi ani sokle lup sing na yaningdaba phongdoknarakli Central Force sing na Kuki militant sing maning tamhanbadagi Manipur da charangnaba thokale Bishnupur district ki Phawgok Chau police station gi manung channa Saiton nganu konda leiba Meitei gi khulda ai di mari phumjinduna pokai hallaga attack tawrakre attack adu da nupa amaga nupi amaga soktuna Jain hospital laikanari mafam adudagi phangba paugna hai Bom pokai bagi ahan mathogdo adu ngasi ayuk pung 5:50 tarakpada kangluki rang asina lanjain aduna laikhraba mi leinadraba mayum amagi manungda thamjillaga pokai hankibani bom pokai baduda Yum adu sumai chakhalaki mafam adudagi bom pokai hankibada sijinnaba machak mathum khara police na phangmangamki bom pokai handuna attack chathakiba yum adu salam mani humfutara kauba haujingna kaibulam jawda hangba relief camp ta changda fam lawduna leiriba amagini ani suba bom pokai bagi thawdo aduna mi leijadraba yum amadani Meitei gi yumda bom pokai handuna attack chathakre haiba pauta badagi miyoi khara changsillaktuna yenglubada manak nakpa mafamda ayuki pung 9:95 tarakpada ayidi ani pokai rakhi Maduda Waiton mamang laikai degi soibam sana tomba yang kaiga mari amasung hayai kon maning laikai degi nong thomam indubala kuntraga mari kaubi amagam aso apandangki sana tomba gi khut amasung khubom gi sarukta bom mache na pali aduga indubala gina khubom da bom mache na pan badagi aso apandangki Ngasi gi thawdok tholiba mafam aduai gi khunja ayamba irang na maram oiraga relief camp sing da changjafam lawraga leiribani hairiba mafam adu CRPF ki personal sing na chahalaga thammani Bom pokai ba mafam aduga CRPF ki personal sing na leiriba mafam aduga thoina lapna basunate maram aduna miyam na ngasi bom pokai handuna yum thugaina na bahonna ba amasung micham soan bagi thawdo adu CRPF ki personal sing na thawoidaba dagini haina maral siri Micham soglakpa amasung bom pokai khibagi pau fangbadagi akoibada leirama khunja sing mafam aduda changsinnaraki saroba miyam aduna ngasi gi thawdok sing adu central force na ngakpi senbidabadagi thokpani makhoi leibagi kanadre haiduna humputaraga mathoi suba battalion CRPF ki bunker ani sidoki tanja aduda CRPF ki personal sing su adum leiki miyamna tawriba aduda karisu haiba ngamdana mafam adudagi chenthoknarakhi pau adu fangbadagi assembly constituency adugi MLAS Premchandra thawdok thokpamda laktuna mafam aduda tawramliba sing adu yengsinki miyamna nariba awa anada mahak susaruk yabagi wafam phongdoklamki mara asida Janims ta laikana duna leiriba soibam sana tombagi masel nupa maisnam amarjina pendaba phongdoragli wafam asing asi Saiton nganu konda Kuki militant sing na hana plan tawduna thamlamba bom pokhaibada soktuna Janims hospital laikana duna leiriba soibam sana tomba 55 apokpa angobi Saiton maning laikai amadi nongthomam indubala kuntraga mari mapuroiba laikhidraba bisorjit hayai kon maning laikai gi asokpa hakchang yengsinbaga mari lainana phongdorakhibani maisnam amarjina makata na hai Manipur da haukiba chahi 2023 gi May 3 dagi hauduna ngasi fauba Kuki militant sing na chatharagli balana sina maram oiduna lamdam asida PR laingak lakraba matung lamdam asigi miyamna PR laingak laklabanina achumba kharadi tawbirakani khalluba manglan oiraga tokle Kuki militant sing na chatharakpa thausil khudingmak PR laingak na karisu amata tawba ngamdre Kuki militant sing na Nongma kangdana landarakpada micham miyam asok apan misi mina nanglaba fawbada PR laingak na kari amada tawba ngamdana yengduna leiri amadi PR laingak ama lei haibagi mahaw miyam na fangalu loinana thawdo asida chwenariba khudingma athuba matamda fagatuna pifam thokpa chairak mari leinaba singna pigadabani haiki Amaramda bom pokai hankiba thawdo adubu lup singna yaningdaba phongdoknaragli thawdo adubu BJP Manipur Pradesh na kanma mongda condemn tawrakpagal loinana bom pokai hanba aduda chenaba sing fanaba honnabada achokba thawdang lawgani hairi All Manipur United Clubs Organization Ambukona Thadorokpa Cherol Amanasu Thawdo Adu Kanglu Furup Singi Marakta Khaibung Tahanduna Nungsina Handanaba Sinba Thawsil ni Haini Lawi Hairi Kokomina Thadorokpa Cherol Amanasu Ngasigi Saitona Bompokai Handuna So Pandangan Kiba Thawong Condemn Tawrakli Hayeng Pungkun Marigi Total Sa Download Thokre Ngasi thokiba Saiton gi thawdoka mari lainana Central Security Force ngi thawong yaningdaba utpa oina ngasi ahing nungyai dagi hauduna pungkun marigi miyam sinthale piu haina ipom gi maikai dagi phongdoragli ipom gi BC Chandramani Khuman chana pause sida hai ngasi gi thawdok tholiba si makha dana thoktanaba amadi miyam ing chikna leiba ngamnaba State Force natraga iramdama sigi damaka thoklaba khul ngagliba singna ngak selan biu haiki thawdo sida Central Security Force singna uliba thawong sing yaningdaba utuna ipom palem
MPCM Yelhomi Kanbaluf Ipako Anauba Sanmilon MPF na punna kauriba sa down asibu saruk yaminasi haiki. Kina Meitei da fong nalandarakpada PR lengang na kumaigum yengduna leire Amarjit PR lengang na chumma tarakani khalamba manglan oiraga toklei Kuki militant singa center giluchingwa singa lautu na duna lamdam asidagi Meitei khunai muthana bahonarabra chingnada bangamde haina ngasi saiton nganu kon da thoki balaibak thiba thodok to sok tuna rims ta laikana duna leiriba soibam sanato magi mase nupa maisnam Amarjit na pen da fongdorakli wafama singa si saiton nganu kon da Kuki militant singna hana plan tawduna thamlamba Bom pokhai sok tuna Rims Hospital da laikan aduna leiriba soibam sanatomba yangki ka manga apokpa angaubi saiton maning laikai amadi nongthombam indobala kunthraga mari mapuroiba laikhidraba Bisorjit Hayaikon maning laikai gi asokpa hakchang yengsinbaga mari lainana phongdokhibani maisna Amarjit na makha tarduna hai Manipur da haukiba chahi 2023 gi May 3 dagi hauduna ngasi fawa Kuki militant singna chatharakli balana sina maram oiduna lamdam asida PR lengak lakraba matung lamdam asigi miyamna PR lengak laklabanina achumba kharadi tawbirakani khalluba manglan oiraga toklei Kuki militant singna chatharakpa thawsel khudingmakta PR lengak na karishu amata tawba ngamdre Kuki militant singna nongma kangdana landarakpada micham miyam kaya aso opan misi mina nanglaba fawbada PR lengak na kari amata tawba ngamdana yengduna leiri PR lengak ama lei haibagi mahau miyamda fangalu loinana thawdo asida chenariba khudingmak athuba matamda fagatuna pifam thokpa chairak mari leinaba singna pigadabani haina phongdokhi Sisipurdagi explosive kg nifu yawa medium size rocket ani fagalei Churachandba district asi aranba tawbasingi sorgraga manare security force na pokhaiba yaba machak kilogram 150 kg nifu rom medium size rocket ani country made double barrel amasung single barrel fagat pangamkrei haukiba pung 13 ki manungda security force na chathaba counter insurgency operation da yamlaba khulai sing adu fagat pangam khibani Churachandpur district ki lanching manba chingfai village da yamlaba khulai sing paisinuna leire haiba akaknaba paw ama phongwadagi security force na operation chathaki security force ki paw matung ina fagalaba khusukulai sing adugi manungda explosive kg chama telescope yawa sniper rifle double barrel ani magazine yawa 9mm pistol ama MM762 gi maru manga 12 bore gi cartridge taragani 2 kg ahum lumba IED amani phase 9 na chathakiba operation aduda security force na hana fagatkiba rocket aduga manaba explosive kg nifu yawa rocket ama Churachandpur district ki Sejang village tagi fagatki hariba local adu kapada sizinnagadaba battery amasung launching stain su fagatki hari security force na fagalaba apunba khulai sing adugi manungda khwaidagi maruoiba amadi kiningai oiribadi medium size rocket ani aduni operation chathaba aduda mioi amata fagatpa leikhide fagalaba khulai sing adu logi oiba makha taba thabak lokhanabagi damak mari leinaba police station singda sinakre Greater Noida da South Korean ama Manipur dagi nupi amana thangna thinduna hatkre Ngarang numidang New Delhi gi Greater Noida da South Korea gi nupa ama Manipur dagi nupi amana thangna thinduna hatkre thawdo aduda chenariba nupi adu police na fagatkre leikidraba South Korean aduna mahaki aroiba mathau mangam gi damak maramdamda pukhinaba New Delhi da leiriba South Korean embassy da pawpi duna khangankre haidi Laibak thiba thawdo aduda leikidraba South Korean adugi mamingna Dagjiu kawi maming leiraba mobile phone company amada branch manager ama oina leibani mahakpu thangna thinduna hatkhiba nupi adugi mamingna Louisiana Panmai kawi Manipur gi Sanapati district ki Thangal village tagini makhoi ani chahi ani gi mamangdagi launa leina duna leirakhibani adubu ayama matamda Dagjiuna yu thaklaga leibana ngai hak leitana khana chainabagi thawdo kaya thoi hairi police ki pauna hairibana numidangsu Dagjiuna yu thaklaga laga asiga khana chainabagi thawdok thoki loinana akanba mawongda marai yenarakpadagi nupi asina mahaki mapuroiba asibu thangna thinkhibani makha tana soklaba mapuroiba asibu nupi asina laikananabagi damakta GIMS hospital da pukhatuna honaki adubu lambi da laikanaba ngamdana leikhidabani chenariba nupi asishu masagi maral yazaki haina police ki pauna hairi chahi 2026 amadi laibak thara dalan hekta thoklakpa yai chahi 2026 amadi Malim gi laibak tara da matam amada hekta lan thoklakpa yabagi akiba chawna lei haina Brussels ta leiba International Crisis Group hamadi New York ta leiba Council on Foreign Relations ki maikai digi phongdorakli Brussels ta leiba International Crisis Group amadi New York ta leiba Council on Foreign Relations na phongdorakli baripur asigi matungina matam amada hekta lan thoklakpa yai hariba malim gi laibak tara gi manungda laibak amadadi lan thokpa hokre
ꯂꯦꯝꯍꯧꯔꯤꯕ ꯂꯩꯕꯥꯛ ꯃꯥꯄꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯟ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯂꯦꯝꯗ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃꯒꯤ ꯁꯛꯂꯣꯟ ꯁꯣꯏꯗꯅ ꯂꯧꯔꯛꯀꯅꯤ꯫ ꯂꯥꯟ ꯑꯁꯤ ꯂꯩꯕꯥꯛ ꯑꯃꯒ ꯁꯣꯛꯅꯕ ꯂꯥꯟ ꯑꯣꯏꯔꯔꯣꯏ, ꯑꯍꯨꯝꯁꯨꯕ ꯋꯥꯔꯜꯗ ꯋꯥꯔꯒꯤ ꯁꯛꯂꯣꯟ ꯑꯃ ꯁꯣꯏꯗꯅ ꯂꯧꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯆꯍꯤ 2025ꯇ ꯁꯣꯛꯅꯈꯤꯕ ꯂꯥꯟꯁꯤꯡꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯈ꯭ꯔꯦ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯃꯑꯣꯡꯗ ꯁꯣꯛꯅꯕ ꯂꯥꯟꯁꯤꯡ ꯑꯗꯨ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯗ꯭ꯔꯣꯟꯒꯤ ꯑꯦꯇꯦꯛ, ꯁꯥꯏꯕꯔ ꯑꯦꯇꯦꯛ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯋꯥꯔꯐꯦꯌꯔꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯁꯣꯛꯅꯕ ꯂꯥꯟ ꯉꯥꯛꯇꯅꯤ꯫ ꯂꯥꯟ ꯑꯁꯤꯅ ꯃꯤꯒꯤ ꯃꯁꯤꯡ ꯀꯥ ꯍꯦꯟꯅ ꯁꯤꯍꯟꯗ꯭ꯔꯕꯁꯨ ꯂꯩꯕꯥꯛ ꯑꯃꯕꯨ ꯈꯝ ꯊꯦꯡꯅ ꯂꯩꯈꯥ ꯇꯥꯅ ꯁꯣꯛꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯥꯟ ꯑꯁꯤ ꯃꯥꯌꯣꯛꯅꯔꯕ ꯂꯩꯕꯥꯛ ꯑꯃꯅ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ ꯀꯌꯥ ꯑꯃꯨꯛ ꯆꯪꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯃꯥꯄꯟꯒꯤ ꯃꯔꯛꯇ ꯂꯥꯟ ꯁꯣꯛꯅꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯗꯤ ꯏꯖꯔꯦꯜ, ꯏꯔꯥꯟ, ꯂꯦꯕꯅꯟ, ꯏꯖꯔꯦꯜ, ꯐꯤꯂꯤꯁꯇꯤꯟꯁ, ꯏꯖꯔꯦꯜ, ꯇꯔꯀꯤ, ꯑꯐ꯭ꯔꯤꯀꯥ, ꯁꯨꯗꯥꯟ, ꯆꯥꯏꯅꯥ, ꯇꯥꯏꯋꯥꯟ, ꯏꯊꯤꯑꯣꯄꯤꯌꯥ, ꯏꯔꯤꯇ꯭ꯔꯤꯌꯥ ꯑꯃꯗꯤ ꯃꯥꯂꯤ ꯑꯃꯁꯨꯡ ꯕꯨꯔꯀꯤꯅꯥ ꯐꯥꯁꯣ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯂꯥꯟ ꯁꯣꯛꯅꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯆꯥꯎꯅ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯌꯨꯀ꯭ꯔꯦꯟ ꯑꯃꯗꯤ ꯔꯁꯤꯌꯥꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯁꯨ ꯑꯗꯨꯃꯛ 2026 ꯐꯥꯎꯕ ꯁꯣꯛꯅꯕ ꯌꯥꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯦꯁꯤꯌꯥ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯂꯥꯟ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯊꯝꯕ ꯃꯊꯧ ꯇꯥꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯦ꯫ ꯌꯨꯑꯦꯁꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯚꯦꯅꯦꯖꯨꯋꯦꯂꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯤꯀꯣꯂꯥꯁ ꯃꯥꯗꯨꯔꯣ ꯐꯥꯈꯤꯕꯒꯤ ꯃꯇꯥꯡꯗ ꯀꯣꯡꯒ꯭ꯔꯦꯁ ꯑꯦꯝꯄꯤ ꯑꯚꯤꯁꯦꯛ ꯁꯤꯡꯘꯚꯤꯅ ꯉꯁꯤꯗꯤ ꯀꯔꯤꯒꯤꯗꯃꯛ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯁꯤꯡ ꯊꯝꯖꯤꯟꯕ ꯃꯊꯧ ꯇꯥꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯥꯂꯦꯝꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯤꯖꯤꯝ ꯍꯣꯡꯍꯟꯕꯕꯨ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜꯅ ꯍꯣꯡꯍꯟꯕ, ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯄꯨꯔꯛꯄꯕꯨ ꯋꯥꯔꯁꯤꯞꯀꯤ ꯃꯇꯦꯡꯅ ꯄꯨꯔꯛꯄ ꯑꯃꯁꯨꯡ ꯁꯣꯚꯔꯦꯟꯇꯤꯕꯨ ꯁꯦꯜꯐ-ꯁ꯭ꯇꯥꯏꯜ ꯗꯣꯛꯇ꯭ꯔꯤꯟꯅ ꯅꯧꯅ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯂꯨꯆꯤꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯅꯠꯇꯦ꯫ 12 ꯁꯨꯕ ꯆꯍꯤꯆꯥ ꯑꯁꯤꯗ ꯐꯣꯡꯅ ꯆꯠꯊꯕ ꯏꯝꯄꯦꯔꯤꯌꯦꯂꯤꯖꯝꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯈꯤ꯫ ꯃꯦꯗꯤꯇꯔꯅꯤꯌꯟ ꯁꯤꯗ ꯔꯁꯤꯌꯥꯒꯤ ꯖꯍꯥꯖ ꯄꯣꯈꯥꯏꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯑꯃꯦꯔꯤꯀꯥ ꯂꯩꯕꯥꯛꯅ ꯊꯣꯛꯍꯟꯕ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯦꯗꯤꯇꯔꯅꯤꯌꯟ ꯁꯤꯗ ꯔꯁꯤꯌꯥꯒꯤ ꯖꯍꯥꯖ ꯄꯣꯈꯥꯏꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯑꯃꯦꯔꯤꯀꯥ ꯂꯩꯕꯥꯛꯅ ꯊꯣꯛꯍꯟꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁ꯭ꯄꯦꯅꯤꯁ ꯅ꯭ꯌꯨꯁꯄꯦꯄꯔ ꯂꯣ ꯋꯥꯔꯗꯠꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ 2024ꯗ ꯃꯦꯗꯤꯇꯔꯅꯤꯌꯟ ꯁꯤꯗ ꯔꯁꯤꯌꯥꯒꯤ ꯖꯍꯥꯖ ꯄꯣꯈꯥꯏꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯑꯃꯦꯔꯤꯀꯥꯅ ꯁꯤꯟꯗꯨꯅ ꯊꯣꯛꯍꯜꯂꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯔꯁꯤꯌꯥꯒꯤ ꯖꯍꯥꯖ ꯄꯣꯈꯥꯏꯈꯤꯕ ꯑꯗꯨ ꯖꯍꯥꯖ ꯑꯗꯨꯗ ꯌꯥꯎꯔꯝꯕ BM-4HG ꯍꯥꯏꯅ ꯈꯪꯅꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯔꯤꯑꯦꯛꯇꯔ ꯑꯗꯨ ꯄꯣꯈꯥꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥꯒꯤ ꯖꯍꯥꯖ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯂꯝꯂꯤꯕ BM-4HG ꯍꯥꯏꯅ ꯈꯪꯅꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯔꯤꯑꯦꯛꯇꯔ ꯑꯗꯨ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯄ ꯖꯍꯥꯖ ꯑꯃꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯖꯍꯥꯖ ꯑꯗꯨꯒꯤ ꯁ꯭ꯇꯥꯐ 13ꯗꯤ ꯀꯟꯕ ꯉꯝꯍꯧꯈꯤ, ꯑꯗꯨꯕꯨ ꯁ꯭ꯇꯥꯐ 2 ꯑꯃꯗꯤ ꯑꯗꯨꯃꯛ ꯊꯤꯕ ꯈꯪꯈꯤꯗꯦ꯫ ꯖꯍꯥꯖ ꯄꯣꯈꯥꯏꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯆꯥꯎꯅ ꯃꯔꯥꯜ ꯁꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯅꯣꯔꯊ ꯋꯥꯖꯤꯔꯤꯁ꯭ꯇꯥꯟꯗ ꯂꯩꯕ ꯃꯗ꯭ꯔꯥꯁꯥ ꯑꯃꯗ ꯗ꯭ꯔꯣꯟꯒꯤ ꯂꯥꯟꯗꯥ ꯆꯠꯊꯈ꯭ꯔꯦ, ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯌꯥꯎꯅ ꯁ꯭ꯇꯥꯐ 3 ꯁꯣꯛꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯅꯣꯔꯊ ꯋꯥꯖꯤꯔꯤꯁ꯭ꯇꯥꯟ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯃꯗ꯭ꯔꯥꯁꯥ ꯑꯃꯗ ꯗ꯭ꯔꯣꯟꯒꯤ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯆꯠꯊꯈꯤꯕ ꯗ꯭ꯔꯣꯟꯒꯤ ꯂꯥꯟꯗꯥ ꯑꯗꯨꯗ ꯃꯗ꯭ꯔꯥꯁꯥ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ, ꯁ꯭ꯇꯥꯐ 3 ꯑꯃꯁꯨꯡ ꯃꯍꯩꯔꯣꯏ ꯀꯌꯥꯁꯨ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥ ꯆꯠꯊꯈꯤꯕ ꯑꯗꯨ ꯅꯣꯔꯊ ꯋꯥꯖꯤꯔꯤꯁ꯭ꯇꯥꯟ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯔ ꯑꯂꯤ ꯇꯥꯎꯟ ꯃꯌꯥꯗ ꯂꯩꯕ ꯍꯥꯁꯨ ꯈꯦꯜ ꯚꯤꯂꯦꯖꯇ ꯂꯩꯕ ꯑꯜ ꯐꯇꯦꯍ ꯄꯕ꯭ꯂꯤꯛ ꯍꯥꯏ ꯁ꯭ꯀꯨꯜꯗꯅꯤ ꯍꯥꯏꯔꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯂꯣꯀꯦꯜ ꯃꯦꯗ ꯑꯣꯏꯕ ꯀ꯭ꯋꯦꯗꯀꯣꯞꯇꯔ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥ ꯆꯠꯊꯈꯤꯕ ꯑꯗꯨ ꯇꯦꯍꯔꯤꯛ-ꯏ-ꯇꯥꯂꯤꯕꯥꯟ ꯄꯥꯀꯤꯁꯇꯥꯟ (TTP) ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯈꯤ꯫ ꯗ꯭ꯔꯣꯟꯒꯤ ꯂꯥꯟꯗꯥ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤꯔ ꯑꯂꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯔꯦꯁꯀ꯭ꯌꯨ 1122 ꯇꯤꯝ ꯑꯃꯅ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯥꯡꯗꯣꯛꯅꯕ ꯆꯪꯁꯤꯟꯕꯗ ꯇꯤꯝ ꯑꯗꯨ ꯐꯥꯎꯕꯗ ꯗ꯭ꯔꯣꯟꯒꯤ ꯂꯥꯟꯗꯥ ꯆꯠꯊꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯀꯔꯤꯖꯤꯠꯁꯤꯡꯅ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ ꯃꯤ ꯀꯟꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯗ꯭ꯔꯣꯟꯒꯤ ꯂꯥꯟꯗꯥ ꯆꯠꯊꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ꯫ ꯈꯝꯕ꯭ꯔꯥꯡꯅꯅ ꯗ꯭ꯔꯣꯟꯒꯤ ꯂꯥꯟꯗꯥꯁꯤꯡ ꯆꯠꯊꯔꯛꯈꯤꯕꯗꯒꯤ ꯄꯥꯀꯤꯁꯇꯥꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯅ ꯗ꯭ꯔꯣꯟꯒꯤ ꯂꯥꯟꯗꯥ ꯆꯠꯊꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯐꯝ ꯀꯌꯥꯗ ꯄꯥꯛ ꯁꯟꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯗ꯭ꯔꯣꯟꯒꯤ ꯂꯥꯟꯗꯥ ꯆꯠꯊꯔꯤꯕ ꯑꯗꯨ ꯈꯥꯔꯤꯖꯤꯠꯁꯤꯡꯒꯤ ꯖꯤꯍꯥꯗ ꯑꯣꯐ ꯐꯤꯠꯅꯥꯅ ꯆꯠꯊꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯆꯝ ꯑꯃꯁꯨꯡ ꯃꯍꯩ-ꯃꯁꯤꯡ ꯇꯝꯖꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯍꯟꯗꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯄꯥꯛ ꯁꯟꯅ ꯈꯥꯔꯤꯖꯤꯠꯁꯤꯡꯒꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯁꯤꯡ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯄꯥꯀꯤꯁꯇꯥꯟꯅ ꯀꯥꯕꯨꯜꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯗꯥꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ ꯍꯥꯏꯅꯁꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯒ꯭ꯔꯨꯞꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯇꯥꯂꯤꯕꯥꯟꯒꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯅ ꯂꯥꯟꯗꯥꯔꯛꯄ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯇꯥꯂꯤꯕꯥꯟꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯕꯒ ꯂꯣꯏꯅꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯤꯇꯤ ꯈꯨꯗꯤꯡꯃꯛ ꯌꯧꯕ ꯉꯝꯕ ꯀꯥꯕꯨꯜꯒꯤ ꯃꯤꯁꯥꯏꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯍꯥꯏꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯈꯤ꯫ ꯁꯤꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯆꯥꯡꯌꯦꯡ ꯇꯧꯈ꯭ꯔꯦ꯫
North Korea na laiba adugi East Coast ballistic missile mai pakna changyeng tawkhre haina South Korea gi military na phongdorakre. South Korea gi military na makhata na thamlakhiba warul amada North Korea na East Sea tamna masak maming haidokdaba ballistic missile kaya changyeng tawki haina phongdorakpaga loinana East Cebu Sea of Japan haina su khangnaribani haiki. Japan ki Defense Ministry na Pyongyang na kablakpa ballistic missile kaya sungak thokpa ngamki haina phongdorakhi. Mafam khangdaba maikaidagi Japan da kapsil lakhiba missile sing adu ayuki pung 9 lom tabada mai pakna ngakthokpa ngamkhibani haina Japan authority na phongdorakhi. US President Donald Trump na South Korea da nuclear gi matik mayai leiba submarine sabada mateng pinabagi ayaba pikhra matungda North Korea na makhoi gi ballistic missile sing lepalaitena changyeng tawrakhibani. Mamang sahi sing dasu Pyongyang na singthaningai oina missile test tawduna makhoi gi lanmi gi mapangal kaya khana utkrabani. North Korea gi lengak pariba ruling party gi landmark Congress ki mangoinana makhoi gi ballistic missile sing mai pakna changyeng tawrakli basi lakliba chayol asida su makha chathaba yabagi chawna oithokpa lei. Chahi manga asida North Korea gi ahanba Congress pangthokadoriba asi makhoi gi semilon gi policy amasung ngak sen gi thorang kaya bu mapangal kankhal hannabagi thorang amagi makhadani haina su South Korea na phongdorakhi.